Kurumjari, Potaminasi, Community, Katini putting of Hanmuka, Taram Oxeri, Medikai Kumusari. Nasi Puzari Potopia, I think there's nothing. Nasi mobile phone, Tongan mobile phone, the Android phone cam, Tokun, Maramorga. Pick the announcing now, mobile phone Yenguna, mid Shokugi, Maramakaama line, Nakusida. Kari Karam Doroga, Hariba, mobile phone Yembassy, announcing the town, Habugi Matanga. Often Kraken Tabjage, Maramadana. Tongan ba, Nasingasimo, Hospital da, angangsingna, Android phone, Yem with the gate, mid soap and a single Kayamasi, a sing Tingam than a lady have the Hyman Motoroy. Maramadana, Haribasi, Kari Dorogati Kokani, Habugi Matanga, Nasi. Potaminasi, Community, meaning the Bilib Singi, Mahomda, Yanda. Onzage, meaning the Minasi. Hosik, I know Paibadagi WiFi. Karam WiFi no have targeted. Phone the Tariba si TV do in the towing the daba, wireless or gadaba. Where Yogana, I did phone given a phone the Tariba Kudimosi, TV da, Haribasi, High MIG, Jackson Tilaga, and the Vikuna, phone the Tariba Kudimosi, Yagadoni. Adum, Madam Karam Doroga, Agani Kanto, Yan, once again, me and Taminasi. How's in Unjariba devices Maxin Ergani Kona, mobile the young Kudimaxi TV to Topu Yagadivasi. Hariba devices. Karamna sinagani hadu miyam da uhanjirake masimangna ko HDMI gi HD pangada baduga simana USB line asina Wi-Fi sigi oiba charger oina bugadabne du hojik sigi TV maning da LED TV maning da HD gi jack thinpham yawdo HDMI gi jack thimam du mapasa ne koina hapiragani sumna na hapiren mapasa han chana line hapirani aduga USB sigi USB line asina USB gi Tinbam Jack Asida Tinbirani, Aduga Masigi USB Sina, Hariba Sigi Wi-Fi Sigi Charger Oina, Pugadabani, Osini, Sig Wi-Fi Sigi Matang Nani, Koina, Wi-Fi Sikrawang Tambirani, TV Matata, Tambirasi area, Duga Nakana Krawang Tamasari. Hoji Wi-Fi hacking Kibaga, TV the Sumna Tolokani, Sigi Pictures in Tolokani, Koina, Tilibasi, Maninga, Swissum Yawn Swiss on Hectoboga, Makai Sida, Miracas Motsida on Lakani, Haribasi Makadi Yoribasina, Android phone, the Sinagadani Matakisina. I can Apple Gumba, Sida Apple Gi Tongan sing the Note Gumba, Airplay game was the scene of targeting Matak op lazy on legadamni. Aduga Makadi Yoribas in America, and I can Android phone the scene of a gay Sida on legadamni. Ajayquana, phone the Sida, Equana settings settings Sangaga Matunda. Wireless connection settings and Eduga Yoriba more said Sangbirani, more sang matam the Kona wireless display had on a tinabigani. Wireless display the Kona sang matam da, wireless display settings the Kona on to Birani, Aduga, Wi-Fi setting any cars, Hariba Matakona TV the Toiba, said the any cars BFA12 A2D have Simuk Subman and the Kona Tolok Matamda, Madu the Kona connect Toranisida, connect Torokang Ibirani, Masi the connecting and legani. Madam the Sumna Submanana Tolani. TV da ikoi phone da tholi chiga sab manana TV da tholani matam du dagi de koina sinab jaragani aduga koina thaning liba khudimuk da phone da aina sanari ba khudimuk se phone loin to ne je YouTube am hang yengsi YouTube am hang jarake aina same liba khudimuk aina aigi phone da tholi ba khudimuk loin to gani hoje thajarake isei ma thajarake yengminasi to aigi TV da tholi ba khudimuk sini hoje miyamna u phangidurisi Matang sida ina thamjning nibadi karigi damakta aikoina haribo wireless sinari haraga mobile phone da yengdadana TV da yengdadribano habesini ngasingasimak pikliba angang kaya amana tongan ba Android phone kaya amani yengmana maram amo oraga hospital da mit ke laina kaya amana rakpadagi hospital da masing thingamdana pikliba angang singda mit ke laina kaya amana lakpana tungda apabo ora oidoba kaya amalai masiguma kaya sidagi Nautok na bagi asobo pambay ama. Boy, amadi, angangsing na makoygi phone yeng bagi hinabi kurima do TV rom da may onsin na bagi kajitang ohong makara lakpada adug matik asobo pambay mo oygani. Anisubada, hariba device simak sinare haraga tongan na tuition center sing amadi school sing da digital class lobu matam da asobo mateng mo oygani.
हाइबदी ओजा सिंगना मसा मसा के फोल्ड ngasi no mata ka do khuding adumak semdok jare haraga masa masa ki phone pudon laga tv de koina school da natraga class da koina digital class oina phone gi mateng na phone se de yori bu khudimok ji koina digital class da tak da yam laina tak pi araba adugum pamba yam su oi maramaduna sigumna ba wifi ase adugi matik sina famda yamna leraba amadi yamna kanar ka da ba amani masimak so tongan school singda ngasimak masing tingam dana sina buhrokle kana basi lomina dana nuaiba digital class kya ama pumina bug tanja ama hujik yorokle asigulaba yamna nuai raba amadi hena kana ragadaba device asi kadai da phangani adom khambirabra adom online da chenbi ba taragasu hariba device asi mo phangbigani amadi online da offline da lebi ge haragadi iramdam kangi pasigi hosi ojima maming satlaba adugumaba jelhomi hadana tongan ba iramdam sigi kangi pakside pudok pirakwa tv na singba laptop na singba amadi tongan ba device ke ama pudok pirakwa sigi manung sanna hariba wifi device simakso jelhomi de khambigani maramaduna hena kupu maron khambini ngale ga number ko bijeri phone number 7005987396 phone number se contact to we ko aduga hena kupu maron khambirage haiba device asi ekon led gi tv sida ka yengba yarabra haibasu natri atopa mamangai digi leraba tv aso sing da so yengba yagani haiba duduna kari device sinagani haibdi matangi video da share to jarake adumna aigi channel ko thaminasi khaminasi sida sigumna kanaraba hena nuarba entertainment oiba amadi matam gi pau kyama uduna naksage aigi channel ko thaminasi khaminasi bu subscribe to ko bigano amadi like share to ko bigano bell button nambiduna makha taba lakwa notification kya da hena ningtamna yengina bugi tanda do dominasi hadana asigi damutadi ko thaminasi khaminasi yengina riba pai tarabu ikopna khurumjaba gulena matangi video atuba matam da photo jarke masigi dongde di